Keishamthong Assembly Constituency ki manung channa leiba Keishamthong Elangbam Leikai leirak achouba leiba yum Amada bom thamlamduna akhang pokhallambagi thouong adubu yaningdaba phongdoktuna mapham adugi meira paibi kiana Keishamthong Elangbam Leikai leirak achouba machin Wakat Meepham Chathakhre Sengzamai Police Station ki jurisdiction manung channa leiba Keishamthong Elangbam Leikai leirak achouba leiba hojikna Manipuri University ki finance officer oina thawpuriba Elangbam Nixon ki yumda ngarang numidang pung 7:30 rom taba duwaida sakhangdaba singna bom adu thamjilamkhibane thouong asigi Mayokta lamdam adugi meira paibi singna Wakat Meepham adu chathakhibane Elangbam Leikai leirak achouba machin leikai adugi meira paibi singna chathakiba Wakat Meepham aduda sarugya khibi meira paibi lup adugi general secretary lekla laimena hai ngarang sakhangdaba singna bom thamjilamliba si leikai asigi miyamna condemn towe Mamangda sigumba thaudok thokiba natraga akhang piba amade demand tawrakiba mata leite matungda sigumba pamdaba thaudok asi thokanbiganu haina makna makha takhi Keishamthong Elangbam Leikai gi sidai sida akoi Elangbam Nelson gi thonganda bom ama thambirame masi akoi leikai sigi oina yamna nungaijade koi misam miyam mirakta bom thamduna miyambu akhang pohan biganu ada hanasu mamangdasu or makhong mangonda akhang pirakpa demand kai gumba tawba khotpa amata lakibasu leite maram asina aikoina leikaina magi damakta su yamna nungaijade adra masida hujikta leibiriba organization loop kayana su karamba lupna no kaidobano haibadu miyam khangna sengdokpirau